Good morning mayam ngasidi asigi laduse jumda jamlaina saba mongda jabani aduna si oina jengminarasi mayam ngasi aina semgada poche puna maina sida thorang tawjare sida leire poche singdo sida loina leire sida leiri singsini si singsina semdoini adu jan pasu jaw gaye che mangata. Hello, Magi channel se like share subscribe to Tobiu. Asi sabada changada poche singdo mathang manaw nana mayamda loina ucharake hoji gai sida thamli aina poche singje siga pareng sana semaga thamme amda sida walnut leire akhroot se atta se aina 300 gram gumba laujare ghee su tengoram laujare sina kaino gond haido asina leire sida leire khogi ma kaino tarbuj ki maru do siga leire almond badam khara su laujare sida aina sina kismis leire sina kaju su leire si marakta du elaichi su khara jawre se horen sugai duini se asina chini angangba sarage chini angangba aduna chini angangba sida ready tawraga thamjare na asida le sini se gi poche machak mayam hoji ai se amada khan ke thangalaga ina ready tawduini sida ahamada sida ina khang ke gi gara hape gi se hapa matungda ina sigi watermelon maru do adu duni sida haifen khak ngauri se kaw sahan baduni mai petek launa pokhairak paniya bako adu gite to thok jare tapi na tawraga kono da hapcha laga uthoya magi thaw bisar to jawdana bagi dana adugi matungda aina hoji asiga almond badam do adu sungau duini aduga kaju ga mix tawraga mungau duini se kaju dum hapchale almond si ju hapchale kajuga almond siga munnare maduga munna tawraga kaju se khajam hapchale ko aina ase mai se jamna kanba yade tapina mai se leitharaga tapi tawraga ngaurini mulle ngahak mun bai jam kana ngaubona te ngahak samba dunia bako adai di se thang khaide sida ina se lehobaga tawasiga amko moina gi khara hapchanjare sida indam thani na gi si chu jam tight oire gi sidam ngasa aina utkiba gondo adu doina siga khara tawraga hap tuina amukta loina hapchan bajade gonse phajana munna ngobagi matau tai khaji hapaga ngoro ma pokthorok pania ba ko champakna pokthorok pa dumaina asise bopthore thau se phangaga munna ngaudraga ji manungda ne ko kantak tawbagi dumaina tawi napsan ba poram su jawi mangonda aduna se munna ngauba ta mai dilap leitharaga ngaubi batai se पुखमदा खाइदोक्चरे ngौरागा ngom khaji ama hapchalle sumaina khaji hapaga ngौबगी मथौ ताइ sumaina ngौरागा आइना सरबनी रा उम लथोंना खरा हापागा ngौरागा खाइदोए सिदा आइना उजी हौजी खाले हौरिबा खांगसिगा ले हौरिबा घी से सिगा ngom आइना आटा दो तेंगोता 300 ग्राम लौबा आटा दो adu hapchalle 300 gram ju pharo ida pawa muko gadra keno adu ma hapchalle ina atase sida mai di kalhan bajade asiga tapi na ne ngauduri ni se asine matam di changye se atase ngaubada kari gino abida mai se leikhalaga ngauba natabani na mai se leitharaga otlaga ngauba buda matam khara changi munna ngaubi bata mai manam su nungsi ba ko mari gi da ngaubani ne rongo songo bose ada ba katang haipetang machu do la koi mathau ta ba koi brown type ta light brown hoita ba adu maina duba bada ne kui na ngaubi bata ba adu ase khara ngauri ne da aina sonda hapka do machan sing jo dugi thabak choi siga sujarage gondo sida leire pela da aham da ina gon se hana ta khai duini ba gon se thawda ngaurabne kem la do maina maning plain oiba glass amana gon se bajana ta khai re ina gonje ta khara matungda ai amkom keno se marak ta otpagi mathau ta ai ga ta se intaga otna jingine ise asiga gi mom khara hapchan ge ai kai gi nai dinga sai gi do amuk to loi hapchan gi deba wa laga kona hap kaina gi chamo samaga mu hapchan jare na
ꯉꯥꯏꯍꯥꯛꯀꯗꯒꯤ ꯑꯣꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯃꯩꯁꯦ ꯂꯩꯊꯔꯒ ꯁꯨꯝ ꯉꯧꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯉꯁꯥꯏ ꯉꯧꯈꯤꯕ ꯑꯩꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯑꯃꯨꯛ ꯑꯩ ꯇꯛꯈꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯁꯦ ꯋꯥꯇꯔꯃꯦꯂꯟ ꯃꯔꯨꯁꯦ ꯑꯁꯤꯗꯤ ꯑꯩ ꯇꯛꯈꯥꯏꯔꯔꯣꯏꯑꯕ ꯑꯜꯃꯣꯟꯒ ꯀꯩꯅꯣꯁꯤꯒ ꯀꯥꯖꯨꯁꯤꯒꯅꯤ ꯑꯩꯅ ꯁꯤꯗ ꯇꯛꯈꯥꯏꯗꯣꯏꯁꯦ ꯒ꯭ꯔꯥꯏꯟꯗꯔ ꯃꯤꯛꯁꯆꯔ ꯖꯥꯔ ꯑꯃꯗ ꯍꯥꯞꯆꯔꯦ ꯇꯛꯈꯥꯏꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯈꯥꯏꯕꯣꯛꯇꯪ ꯀꯥꯕꯣꯛ ꯀꯥꯕꯣꯛꯇ ꯇꯛꯈꯥꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯐꯖꯅ ꯇꯛꯈꯥꯏꯔꯒꯦ ꯍꯣꯔꯦꯟ ꯃꯌꯥꯗ ꯐꯪꯅꯔꯒ ꯑꯉꯥꯡꯅ ꯆꯥꯎ ꯌꯥꯗꯦ ꯑꯁꯤꯒ ꯌꯥꯎꯔꯤꯕ ꯃꯆꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯄꯥꯡꯒꯜ ꯄꯤꯕ ꯃꯆꯜ ꯅꯠꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯕ ꯌꯥꯝꯅ ꯐꯩ ꯏꯪꯊꯝꯊꯥꯗꯗꯤ ꯁꯤ ꯁꯣꯏꯗꯅ ꯆꯥꯕ ꯌꯥꯝꯅ ꯐꯩ ꯏꯪꯊꯝꯊꯥꯗꯗꯤ ꯁꯣꯏꯗꯅ ꯆꯥꯕꯤꯒꯗꯕꯅꯤ ꯁꯦ ꯑꯩꯅ ꯁꯤꯗ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯅꯤꯔꯛ ꯀꯨꯏꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯣꯔꯣꯛ ꯑꯅꯤꯔꯛ ꯂꯩꯔꯛꯄꯗ ꯂꯣꯏꯅ ꯇꯣꯏꯑꯒ ꯀꯦꯝꯃꯕꯅꯤꯅ ꯑꯩꯅ ꯁꯤ ꯄꯨꯈꯝꯁꯤꯗ ꯍꯩꯖꯤꯟꯖꯔꯦ ꯁꯤꯗ ꯍꯩꯖꯤꯜꯂꯒ ꯑꯩꯅ ꯐꯖꯅ ꯀꯥꯖꯨ ꯀꯩꯅꯣꯗꯣ ꯏꯂꯥꯏꯆꯤ ꯉꯁꯥꯏ ꯎꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯁꯤꯒ ꯇꯛꯈꯥꯏꯔꯒ ꯄꯥꯎꯗꯔ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯁꯨ ꯑꯩꯅ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯑꯁꯤꯒ ꯇꯛꯈꯥꯏꯕ ꯃꯆꯜ ꯃꯌꯥꯝꯁꯦ ꯑꯩ ꯐꯖꯅ ꯈꯨꯠꯅ ꯇꯣꯠꯁꯜꯂꯦ ꯃꯤꯛꯁ ꯐꯖꯅ ꯇꯧꯕꯩ ꯃꯊꯧ ꯇꯥꯏ ꯑꯁꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯉꯥꯛꯇꯅꯤꯀꯣ ꯑꯇꯥꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯤꯁꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯤꯡꯗꯨꯅꯤ ꯁꯤ ꯑꯩꯅ ꯇꯛꯈꯥꯏꯔꯤꯁꯤꯡꯁꯦ ꯁꯤ ꯐꯖꯅ ꯇꯣꯠꯁꯜꯂꯦ ꯈꯨꯠꯁꯤꯅ ꯈꯨꯠꯅ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯇꯥꯁꯤꯁꯨ ꯃꯨꯜꯂꯦ ꯑꯩꯒꯤ ꯑꯇꯥꯁꯤ ꯑꯗꯨ ꯃꯨꯜꯂ ꯃꯆꯨꯁꯦ ꯈꯔ ꯑꯣꯜꯂꯛꯑꯦ ꯅꯞꯁꯨ ꯅꯞꯁꯟꯕ ꯍꯧꯔꯦ ꯈꯔ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯑꯁꯤꯗ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯈꯥꯡꯗꯨꯒ ꯏꯁꯤꯡ ꯈꯖꯤꯛ ꯑꯃ ꯍꯩꯖꯤꯜꯂꯦ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯕꯩ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯤꯅꯤ ꯃꯇꯨꯝ 5-6 ꯑꯃ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯆꯤꯅꯤ ꯃꯇꯨꯝꯁꯤꯅ ꯍꯧꯖꯤꯛꯇꯨ ꯁꯧꯒꯠꯂꯛꯇꯅ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯃꯨꯛ ꯁꯧꯒꯠꯂꯛꯑꯦ ꯆꯤꯅꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯣꯆꯤ ꯑꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯗꯨꯒꯤ ꯀꯣꯆꯤ ꯑꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯄꯥꯇꯛꯅ ꯁꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯅꯤ ꯑꯣꯏꯍꯜꯂꯒ ꯑꯁꯤꯒꯤ ꯃꯍꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯁꯣꯝꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯇꯣ ꯑꯗꯨꯒ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯤꯗ ꯑꯩ ꯑꯍꯥꯟꯕꯗ ꯑꯇꯥꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯄꯩꯂꯥꯗ ꯑꯍꯥꯟꯕꯗ ꯑꯇꯥꯁꯤꯒ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯤꯡꯗꯨꯒ ꯄꯨꯈꯝ ꯑꯃ ꯈꯔ ꯑꯆꯧꯕ ꯑꯃꯗ ꯂꯧꯔꯒ ꯈꯨꯠꯁꯤꯅ ꯍꯥꯟꯅ ꯇꯣꯠꯁꯜꯂꯦ ꯆꯤꯅꯤ ꯃꯍꯤꯗꯤ ꯍꯥꯞꯇ꯭ꯔꯤꯀꯣ ꯆꯤꯅꯤ ꯃꯍꯤꯗꯣ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯑꯇꯥꯁꯤꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯇꯨꯒ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯃꯤꯛꯁ ꯐꯖꯅ ꯇꯧꯁꯜꯂꯦ ꯈꯔ ꯄꯥꯛꯄ ꯀꯣꯟ ꯑꯃꯗ ꯂꯧꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯑꯩꯅ ꯆꯤꯅꯤ ꯃꯍꯤꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯗ ꯑꯁꯤꯗꯤ ꯁꯥꯔꯤꯕꯅꯤꯅ ꯑꯩ ꯆꯥꯃꯁꯅ ꯑꯣꯠꯆꯔꯦ ꯃꯔꯝꯗꯤ ꯈꯨꯠꯇ ꯄꯣꯛꯀꯅꯦꯕꯀꯣ ꯌꯥꯝꯕꯨꯗꯤ ꯁꯥꯗꯦ ꯑꯣꯏꯔꯁꯨ ꯁꯥꯗꯤ ꯁꯥꯏ ꯈꯨꯠꯇ ꯄꯣꯛꯄꯒꯤ ꯆꯥꯡꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯆꯥꯃꯁꯁꯤꯅ ꯇꯞꯄꯤ ꯑꯣꯠꯂꯅꯤ ꯆꯥꯃꯁꯅ ꯑꯣꯜꯂꯤꯉꯩꯗ ꯈꯔ ꯏꯪꯊꯔꯦ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯒ ꯑꯃꯨꯛ ꯈꯨꯠꯅ ꯑꯣꯠꯈꯥꯏꯔꯒ ꯑꯃꯨꯛ ꯂꯗꯨꯁꯦ ꯑꯩꯅ ꯁꯥꯗꯣꯏꯅꯤ ꯆꯥꯃꯁꯅ ꯍꯥꯟꯅ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯆꯥꯃꯁꯅ ꯃꯤꯛꯁ ꯇꯧꯔꯕꯅꯤꯅ ꯃꯆꯜꯁꯤꯡꯗꯨꯒ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯈꯔ ꯁꯥꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯠꯊꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯂꯗꯨꯁꯦ ꯑꯃꯃꯝ ꯇꯧꯅ ꯁꯥꯔꯅꯤ ꯈꯨꯠꯁꯤꯅ ꯃꯇꯨꯝ ꯑꯃꯃꯝ ꯇꯣꯠꯂꯒ ꯈꯨꯠꯅꯁꯨ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯆꯤꯅꯤꯁꯦ ꯅꯝꯅꯕꯒꯤ ꯍꯧꯖꯤꯛ ꯂꯗꯨꯁꯦ ꯁꯨꯃꯥꯏꯅ ꯑꯃꯃꯝꯇꯪ ꯈꯨꯠꯅ ꯇꯥꯔꯅꯤ ꯐꯖꯅꯁꯨ ꯇꯥꯕ ꯌꯥꯕꯅꯤ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯂꯗꯨꯁꯦ ꯑꯃꯃꯝ ꯇꯥꯔꯅꯤ ꯑꯁꯤꯁꯦ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯥ ꯑꯃꯁꯨ ꯆꯞ ꯆꯥꯅ ꯊꯝꯕ ꯌꯥꯕꯅꯤ ꯀꯩꯁꯨꯝ ꯁꯣꯛꯇꯕꯅꯤ ꯄꯨꯝꯊꯕ ꯈꯣꯠꯇꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯥꯗ ꯑꯁꯤꯁꯤꯅ ꯐꯖꯅ ꯂꯗꯨꯁꯦ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯃꯗꯤꯕ ꯑꯌꯨꯛꯇꯁꯨ ꯅꯨꯡꯊꯤꯟꯗꯁꯨ ꯑꯃꯃꯝ ꯆꯥꯕ ꯑꯉꯥꯡꯁꯨ ꯑꯁꯤꯃ ꯆꯥꯈ꯭ꯔꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯈ꯭ꯔꯗꯤ ꯆꯠꯐꯝ ꯐꯖꯅ ꯂꯩꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯁꯨ ꯄꯥꯡꯒꯟꯗꯁꯨ ꯀꯟꯕ ꯑꯉꯥꯡꯗ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯄꯋꯥꯔꯁꯨ ꯀꯜꯂꯤ ꯁꯤꯁꯦ ꯄꯤꯖꯕꯁꯨ ꯌꯥꯝꯅ ꯐꯩ ꯕ꯭ꯔꯦꯟꯗꯁꯨ ꯐꯩ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯐꯩ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯑꯍꯟꯅꯁꯨ ꯆꯥꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯂꯗꯨꯁꯦ ꯆꯥꯎꯕ ꯄꯤꯛꯄꯗꯤ ꯏꯁꯥꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯁꯥꯔꯦ ꯑꯩꯗꯤ ꯈꯤꯇꯪ ꯆꯥꯎꯅ ꯁꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯕꯤꯔꯦ ꯁꯤꯁꯦ ꯃꯌꯥꯝꯁꯨ ꯆꯥꯎꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯅꯤꯁꯦ ꯑꯇꯥꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯑꯇꯥꯅꯤ ꯂꯩꯔꯤꯕ ꯃꯆꯜꯁꯤꯡꯁꯦ ꯈꯔ ꯂꯧꯕꯤꯔꯒ ꯁꯥꯔꯣ ꯆꯍꯤꯗ ꯑꯃꯨꯔꯛꯇꯤ ꯆꯥꯕ ꯐꯩꯁꯦ ꯑꯃꯨꯛꯇꯤ ꯆꯥꯒꯗꯕꯅꯤ ꯑꯁꯤ ꯁꯨꯝ ꯆꯥꯈ꯭ꯔꯒꯅ ꯏꯁꯥꯅꯁꯨ ꯈꯪꯕꯅꯦꯕ ꯁꯤ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯁꯨꯝ ꯏꯁꯥꯅ ꯈꯪꯕꯅꯦꯕ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯂꯗꯨꯁꯦ ꯑꯩꯒꯤꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯗꯨꯁꯦ ꯁꯥꯖꯔꯦ ꯌꯥꯝꯅ ꯊꯣꯛꯏ ꯑꯩꯒꯤ ꯂꯗꯨꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ
ꯌꯨꯝꯗ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯏꯁꯥꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯉꯥꯡꯁꯤꯡꯗꯁꯨ ꯀꯥꯟꯅꯩ ꯑꯍꯟꯁꯤꯡꯗꯁꯨ ꯀꯥꯟꯅꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯅꯥꯕꯁꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯈꯨ ꯅꯥꯔꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯅꯥꯕ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨꯒ ꯌꯥꯝꯅꯅꯦ ꯄꯥꯡꯒꯟ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯄꯥꯡꯒꯟꯅ ꯄꯤꯕ ꯀꯩꯅꯣ ꯑꯁꯤꯒ ꯆꯥꯔꯤꯕ ꯃꯆꯜꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯑꯐꯕ ꯃꯆꯜ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯁꯤꯒ ꯆꯥꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯑꯁꯤꯁꯦ ꯏꯪꯊꯝꯊꯥꯗ ꯆꯥꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯏꯪꯊꯝꯊꯥꯗ ꯑꯣꯔꯥꯡ ꯊꯥꯗꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯏꯪꯊꯝꯊꯥꯗꯗꯤ ꯁꯤ ꯌꯥꯝ ꯆꯥꯒꯗꯕꯅꯤꯁꯦ ꯏꯂꯥꯏ ꯂꯥꯏꯕ ꯑꯇꯥꯅ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯆꯜꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯈꯔ ꯍꯥꯞꯄꯤꯔꯒ ꯄꯨꯝꯅꯃꯛ ꯍꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯈꯔ ꯍꯥꯞꯄꯤꯔꯒ ꯁꯨꯝ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯑꯇꯩꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ